Heirang Leirang channelna mayamgidamakta puduna lakjari Phungga Wari Hingchabi. Thaina mamangaida khungang amada lukhrabi machanupa ama leirami. Lukhrabi asina machanupa asibu thabak kanna su nomduna saunaba amasung mahai masing tamnaba hotnarami. Machagi hotnabada mahak asi awaba leiramde. Asumna hotnarakpana machanupa asi pakhang pharakle. Asumna pakhang pharaklaba asida nongmadi machanupa asina mamada hairei. Ima ai imana wana hotnabiduna pangal chaurakle. Ihai ising hairakle. Aduna aina imabu amuk pothahanba pamle. Maram asina ai atopa lamda koiduna sel taluge. Asumna hairakpa asida mama lukrabina khumlai. Kari wano ibungo, imana nangbu numit tha yengbagum yenglibani. Ima isada laiba asida nangna chatkhraga imadi kanaga leihogani. Imana hotnabagi hotnaba asum hotnakige. Imana hotnaba asida nangna ningthungdaba yaurabra. Mamagi wa asi tabada machanupana makha tarei. Imana aigidamak hotnaba asida iningthungdaba kari amata yaude. Adubu aina imabu pothahaningbadagi haibani. Aina ikhura iton mamasingda imabu sinaramgani. Aigidamak thoina khanbiruganu. Aigisu laina tamba ama lakani. Asumna haiduna mamana machabu khamba yakhidre. Lukhrabi macha asina mamana khamba yadraduna mamabu makhura maton amasung mamasingda sinaramle. Aduga mama amasung makhura maton mamasing pumnamakpu khurumlaga mahak lam koiba haurakle. Mahakna asum lakpada leibak ama thengnare. Leibak asi mi amata leiba ude. Aduga yumdi phajaba yamna lei. Mahakna khali karino midi amata leiba ude. Aduga phajaba yumsingsidi yamna lei. Karam tawibano. Asumna khanduna mana sum lakpana leibak adugi mayai sabukta konung ama thengnare. Konung asisu midi amata ude. Adubu mana khali konungdi phajana lei aduga midi amata leiba ude. Asumna khanna changsilakpana yong ama u amagi makhongda punduna leibadu ure. Madu ubada mana khali mafam asi thawai panba amata leiba udraga masigi yong ama uda punduna leiriba si karigino. Asumna khanduna yong adubu yengduna leire. Ngaihak leiraga arapadagi ngangbagi makhol ama tarakle. Maduda mahakna asongba marak amada changlaga kari karam tawbano haiduna yenglage khanduna lottuna laikre. Ngaihak leiraga Hingchabi ama ngangduna pairagle. Aduga yong adugi manakta tarare. Hingchabi asina hek tabaga yong adu mi onnaba ikondagi ising khara laururaga yong aduda chaisille. Hingchabi asina ising asi hek chaisinbaga yong adu phajaraba laisabi ama olakle. Asumna olaklaba matungda Hingchabi asina purakliba pochai adu laisabi asina thong thaktuna madu chaminare. Chaminaraba matungda Hingchabi asina amuk yong onaba ikondagi ising khara lauraga laisabi aduda chaisinbada yong amuk ole. Yong adu uda amuk punsillamlaga Hingchabi asi paikhre. Asum tawba si lukhrabi machana loina uhaure. Hingchabi asina paikhraba matungda lukhrabi macha asi thoklakli. Aduga mana mi onaba ikondagi ising khara lauraga yong aduda chaisille. Hek chaisinbaga yong adu phajaraba laisabi ama olakli. Asumna olaklaba matungda lukhrabi machana hanglai. Ibema nangbu khoyum laira taibang Meera. Ibemana tawriba asi aidi pungak ngakre. Asumna hanglakpa asida laisabi asina lukhrabi machagi makhong kolaga kaptuna haijirei. Ibungo ai asi leibak asigi ningthaugi machanupini. Hingchabi asina ipa ima angam athau leibaki miyam pumnamak nongmagi chakhibadagi leibak asida thawai panba amatta leiba ngamdre. Aibusu ipa ima leitrabanina sathokpiro leirubagi kanadre haijirabani.
ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯍꯟꯗꯨꯅ ꯋꯥꯅ ꯂꯦꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯤꯔꯒꯅꯨ, ꯍꯤꯡꯆꯥꯕꯤ ꯊꯦꯡꯅꯔꯕꯗꯤ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯈꯜꯂꯤ, ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯂꯒꯦ, ꯑꯗꯨꯒ ꯃꯥꯅ ꯍꯥꯠꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ꯫ ꯍꯧꯔꯦꯟ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯀꯞꯁꯤꯟꯅꯔꯣ꯫ ꯃꯥꯅ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯍꯪꯂꯛꯂꯒ ꯑꯩꯗꯤ ꯏꯄꯥꯁꯨ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯏꯕꯦꯟꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩ, ꯏꯕꯦꯟꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯧ, ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯌꯣꯡ ꯑꯣꯟꯅꯕ ꯏꯀꯣꯟꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯆꯥꯏꯁꯤꯟꯗꯨꯅ ꯌꯣꯡ ꯑꯣꯜꯍꯜꯂꯦ꯫ ꯑꯗꯨꯒ ꯌꯣꯡ ꯑꯗꯨ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯄꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯤ ꯑꯣꯟꯅꯕ ꯏꯀꯣꯟꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯌꯣꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯦ꯫ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯌꯣꯡ ꯑꯗꯨ ꯃꯤ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯉꯥꯡꯈꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨ, ꯀꯞꯂꯨꯒꯅꯨ, ꯏꯕꯦꯟꯗꯤ ꯁꯤꯈꯤꯔꯣꯏ꯫ ꯏꯕꯦꯟꯅ ꯁꯤꯒꯗꯕꯗꯤ ꯌꯦꯡꯉꯨ, ꯑꯥꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯂꯤꯔꯨꯡ ꯑꯁꯤꯒ ꯇꯨꯝꯕꯥ ꯑꯁꯤꯒ ꯑꯅꯤ ꯑꯁꯤ ꯏꯕꯦꯟꯒꯤ ꯊꯋꯥꯏꯅꯤ꯫ ꯂꯤꯔꯨꯡ ꯑꯁꯤꯅ ꯄꯦꯛ ꯇꯦꯛꯄꯗ ꯏꯕꯦꯟ ꯈ꯭ꯋꯥꯡ ꯇꯦꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯁꯤꯅ ꯍꯦꯛ ꯀꯥꯏꯕꯗ ꯏꯕꯦꯟꯒꯤ ꯀꯣꯛ ꯀꯥꯏꯔꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯕꯦꯟ ꯁꯤꯈꯤꯔꯣꯏ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯏꯕꯦꯟ, ꯏꯕꯦꯟꯗꯤ ꯁꯨꯡꯁꯤ ꯁꯤꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯣꯡ ꯑꯣꯟꯅꯕ ꯏꯀꯣꯟꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯆꯥꯏꯁꯤꯟꯗꯨꯅ ꯌꯣꯡ ꯑꯣꯜꯍꯜꯂꯒ ꯍꯥꯟꯅꯒꯨꯝ ꯎꯗ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯄꯥꯏꯈꯤꯕꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯤ ꯑꯣꯟꯅꯕ ꯏꯀꯣꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯌꯣꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯦ꯫ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯌꯣꯡ ꯑꯗꯨ ꯃꯤ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯍꯤꯡꯆꯥꯕꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ? ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯔꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯏꯕꯦꯝꯃ, ꯑꯩ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯂꯤꯔꯨꯡ ꯑꯃꯁꯨꯡ ꯇꯨꯝꯕꯥ ꯑꯁꯤ ꯂꯧꯊꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤ ꯂꯧꯁꯤꯡ ꯁꯤꯡꯏ, ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯄꯗ ꯂꯤꯔꯨꯡ ꯑꯁꯤꯒ ꯇꯨꯝꯕꯥ ꯑꯁꯤꯒ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯕꯒ ꯂꯤꯔꯨꯡ ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯗꯨꯒ ꯑꯅꯤ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯁꯥ ꯑꯃ ꯐꯥꯒꯗꯕꯒꯤ ꯀꯟꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯝꯆꯣꯛ ꯆꯣꯛꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯈꯜꯂꯤ, ꯑꯩ ꯑꯁꯤ ꯅꯨꯡꯇꯤꯒꯤꯒ ꯃꯥꯟꯅꯗꯦ, ꯈꯪꯍꯧꯗꯅ ꯏꯁꯥ ꯄꯨꯝꯅꯃꯛ ꯆꯣꯛꯊꯔꯛꯂꯤꯕꯁꯤ ꯑꯁꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯩꯒꯤ ꯊꯋꯥꯏ ꯊꯝꯐꯝ ꯑꯗꯨ ꯇꯥꯛꯊꯣꯛꯂꯝꯂꯤ, ꯑꯗꯨꯅꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯉꯪꯂꯗꯨꯅ ꯄꯥꯏꯔꯛꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯂꯤꯔꯨꯡ ꯑꯃꯁꯨꯡ ꯇꯨꯝꯕꯥ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯍꯦꯛ ꯌꯧꯕꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯉꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯂꯤ, ꯑꯣ ꯏꯕꯨꯡꯉꯣ, ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ, ꯂꯤꯔꯨꯡ ꯑꯗꯨ ꯊꯨꯗꯦꯛꯄꯤꯔꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯔꯨꯡ ꯑꯗꯨ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯏꯕꯨꯡꯉꯣ, ꯇꯨꯝꯕꯥ ꯑꯗꯨ ꯊꯨꯒꯥꯏꯕꯤꯔꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯇꯨꯝꯕꯥ ꯑꯗꯨ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯕꯗ
Hingchabi adu makok kaiduna maya singjang amuk launa masam mana ipha phana taduna siduna leire. Asumna Hingchabi asina siduna leiraba aduda ningthaugi machanupina lukhrabi machada ibungona ipa ima angam mathau laibaki miyam pumnamakki laman khumbire. Ai yamna nungaijare pele aduna aikhoi ani ipana sana lupa phaugai chengai awat apa leitana thambirami. Masida aikhoi ani leirasi. Asumna hairakpa aduda lukhrabi machana hairei. Ibema aidi lukhrabi machani. Ima lukhrabina aibu ngaiduna leiramgani. Aine imabu ikura iton mamasingda sinaramlaga lam koiduna sel taluge haiduna lakpani. Aduna aikhoi ani chatlaga ima amasung ikura iton mamasingbu khurumusi. Aduga aigi sagai natai mari mata khungang aduda leiriba anangba miyoi khudingmak laururaga laibak asida leiminarasi. Asumna hainaduna makhoi ani lakle. Asum lakpana makhoi ani lukhrabi machagi mayum yaurakle. Makhoi ani na mayum yauraklabada mama amadi makura maton mamasing pumnamak khurumlaga ningthaugi machanupi adu laurakpagi wari pumnamak lire. Aduga makhoi ani na hainarakpa waram pumnamak magi sagai natai mari matasing aduga khungang aduda leiriba mipum khudingmakka tamle. Asumna tamlaba matungda khungang aduda leiriba sagai natai pumnamak khudingmak loina harauduna khungang adu thadoklamlaga makhoi pumnamak ningthaugi machanupigi laibak aduda lakli. Adudagi lukhrabi machaga ningthaugi machanupigana makhoi sing adu phaja phajaba yumsing aduda leihalle. Aduga lan thum pumnamak chap manana yenaduna pire. Asumna piraba matungda laibak aduda leiriba mising aduna lau inkhol suduna Hingchabina manghal takhallamlaba laibak adubu amuk nauna sengwatuna lukhrabi machana ningthau oire. Aduga ningthaugi machanupina leima oire. Lukhrabina ningthau pokpi oiduna makhura maton mamasing angam mathau oiduna ningthina laibak ngaktuna lukhrabi mama macha adu machagi mapana nungaina panminakhi. Asum tawduna Hingchabina laibak ama tumna manghan takhankraba matungda lukhrabi machana Hingchabi adu hatlaga pumnamakki laman khumduna ningthau oina nungaina pankhi. Aduga Hingchabi aduna mana tawjarubana mana phangduna siduna tokhi.